Ahanbada Moruiba Pau. BJP na luching ba sarkar asina framework agreement ki white paper ama puthokadabani haina UCM na dabi tawri. Amadi ising ichaw ki awaba mayok na danaba sarkar na asan ba meeting amagaloy na lawfam thokpat thawdang lawinaba amuko na hairi. Kurumjari STB Pau meeting tabi basingutaram nokchiri haujik Pau sandok na bizari. English ingani subna taram mangagi August ahumda NSNIM amadi Bharat Sarkar anina framework agreement ama sign tongna kiba adu ngasi fawba framework agreement adu da yargo wafam sing khangandana thamli. BJP na luching ba sarkar asina framework agreement adu gi white paper ama puthokna ba honagadabani haina UCM gi president Langbam Johnson na ngasi UCM gi tara taret shuba mapok kumon thoronga mari lainana Paumi sing the Fungdokre. Mahang na makata na hai kibada ngamkai amadi apun bagi saktam da signarak pahawjik fawba leptre. Bharat Sarkar gi Intercolator RN Rabina Nagaland laiba tongan balup singi miyoy singa July 3 tagi wari sanana ba Dimapur da thawrang tawriba si UCM na mikup na hum sing na yengli. Manipur gi ngamkai da signarak pakhudingmak UCM na chapchana thengnagani. Manipur da leiriba chingamadi tamgi furup singna ekhoigi mangda taduna leiba Manipur gi ngamkhaida singnarakpa singi mayokta khongpham chetna lepminnarasi haiki 1997 dagi hogiba Indo-Naga peace talk yanariba moigi wafum sing ase koina white paper ma putho haidana matam sang na harakudung ase phabu puthokte framework agreement BJP government ki matam da tawgiba dusu madugi chapchaba wafum puthokna ba haidana koi kanna honaraga lakibani hojikti koi Manipur state sisu BJP sarkar oire oregli pipam sing amadi miyam gi ihul sing khanga kanda framework agreement ta karimakte yaudi haibado taseng na hojathari ba framework agreement ase Nagaland khakta da confine tobuni haiba ngambagi statement gumba thoning bagi apam ode koi makedi gi lei oirakli ba pipam sing ase koi state sarkar na su kupna yengbirakanda ajum na homna another round of talk ma India government ki makedi gi initiative ma laura kanda RN Rabi tharaktan tawrakli ba sing ase masigi oirakpa ya ba sing pipam sing ase nenebiu aduga masigi maru iba stakeholder oriba Manipur gi miyam mahut silliba ko gi CSO sing ase kantho kanda wafam ama phaba koi yanaba natra yasinaba Manipur soko ya wafam ta tawi yaroi haibase Manipur sarkar na su matam chana haiwa phagani na khali ngasi lamfel da leba UCM gi office ta pangthokpa tara terit suba UCM gi mapok kumon thoram aduda IPSA UPF NIPCO Amkil Pandam akomlup amadi kangla mai gi luchingbi singsu sarukyaki UCM gi maikai degi tongan balup singi luchingbi singda khudol pot piki ising ichaw gi awaba kaya miyam na tungda thengnada ba sarkar asina tungi asan ba meeting amagaloinana lawpam thokpat thawdang lawnana ba amuko na hairi amarom da miyam na thengnari ba khudong chadaba si ekhoi isana thokhanjamani miyam punna wakal tamin na hoduna tungi mirol gi yaifana ba afaba tung lamchat ama semlamna ba hotnaminarasi hairi Handak chehigi oina meteorology department na global climate change ki matung inna Manipur da nong yam na chugani ikhang khangau da na kan ba mong da nong kan na chuba madi Manipur da flood problem yam na oigani haiba laikre matam gi pali ba sarkar na turel gi khongnong sengdok khidre turel khongnong pixel lakpa madi torban da yum sajen ba hingol question ba kya si khangsin usin na khidre Mari Lainaba Department Sing IFCD Department Forest and Environment Mine Irrigation Amadi Agriculture Department Nasu Awaba Tarba Miyangi Damak Pumna Makna Pukchel Sing na Miyangi Tabak Tawhandingi Hairi Thongju Kendra gi Manung Chanba Uche Kon gi Mafam Kayada Ichaw na Maram Oiduna Awaba Mayuk Nariba Miyoy Kayada Seram Nikel Kauba Miyoy Amana Thaknaba Isingen Thokre Bosem na loba class 10 gi parikyada Salam Khumbong Private Center gi school tara manga gi manungda khwaidagi mark hena fangba mahiroi khangatuna manamathum pi bagaloina na recent higher secondary school sagol tongbagi mapok thongba mahiroi singsu manamathum pikre Salam Khumbong Private Center Committee na sinduna recent higher secondary school da pangthokiba tharam aduda MP Dr. T Mainya school gi principal RK Thamphasana amadi education gi joint director and Nimai na chingba miyoi singna sarukyaki Dr. T Mainya na tharam aduda mahakna politics da khondarak laba matungda tauge khalaga pangthokpa ngamdana leiba thabak thoram singi matangda wafam kya phongdokhi
I manipulate to I am not talking about victim of it. The act itself is recognized as a village. As a village, she should be by the day. The cannot be special. The Yameva is our winner. Itu research mahal kalau kita itu pada nanti ada kan itu pun ada kesan dia ada. Aduh nanti soal itu juga betul. Cuma yang perlu mesti ada kita. Hanya mesti dokumen dia sudah. Kemarin kayak kita ini kalau itu di kota itu ada. Aduh apa mesti ada. Itu mengenai ada umumnya menteri ini polisi apa ni. Cafen PDA the labor oiba miyoi singi machama chu sing class 10 amasung 12 ta mai paklak pabu nungai ba phongdoktuna manamathum pi bagaloina na legal awareness program pangthokre. Cafen PDA gi level restroom da pangthokiba thoram aduda Minister Karam Shyam, Level Welfare Association gi President Surchandra Sanjenbam, Director Ranjan Yumnam na chingba miyoi singsu sarukyake. Minister Karam Shyam na hojiki matamda mama mapa sing macha sing na fidam ningai oiba miyoi oiba mathau tai. Isa gi sinfam sing ikai khumna bagaloina na chokthok chana legadabani kathok bagaloina na masagi sinfam da mathauda mai onsilabadi afaba khunai ama purakpa ngamgani level singi macha sing na awang bathak ta mai paklakpa si tungda afaba khunai ama purakpa ngamgani haibagi thajaba lei haiki cha sing na tamjani ngai boiba ideolo ju tharose mapa hingma ga gaban gadawni society sai isa se afaba koi ke haida badi ai isa se yam ideolo ju sa kam koi gadawni nang turun falsa turun patau turun pat, aduh, itu lain masalah kalau sih kita itu itu sulit memang, apa na wah atau sudah dah itu siapa itu dia kan bahan go, kayak macam cuma memang. Konthau jam kendra ki khul ke ada ising ichau ke awaba mayok nare. Atuba matam da sarkar na meeting changbiu haina CPI konthau jam local council na appeal taurakli. Hauji pau ki maraktat na tema break ama. Ngasidi suara jengge. Ture, hai ture. Kali mana tu dia? Masih kali kau jauh. Sidi, yosi dan ini. Masih yosi tata tiskoni ni. Aduh di sana lagi mau yang nasin bayar andre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule pulakaro ayo namida kare lebaga chimini segi musana padu ku thabo matung da tawzaroi di kaino Saiji TMT bar ase latest German technology season aduna state of art factory Guwahati na puthok chabani masigi bar ase hanba sungdokpa product oibana calling zade taken day mapambil kali amadi amaga hajin beheli masi ayamba achauba government agency singna approve tawraba makhalgi TMT bar ne Saiji TMT bar Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mating yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mai pakpa makok thongba oina bagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thambi. In achievement of 100 days program, Government of Manipur has launched Ujala Yojana in Manipur, inaugurated by Sri T.H. Vishwajit Singh, Honorable Minister, Power, RTPR, Works, Commerce and Industries, IPR, AR and SAT, in the presence of Sri L. Radhakishore, Honorable Chairman, NPCB, NKVIB, Sri L. Leshio, Honorable Parliamentary Secretary, PHE, and Sri O. Nabakishore Singh, Chief Secretary, Manipur. Total implementation of the Ujala scheme throughout the nation. Break matung da taram nok chiri hajik makata ba pauda
National Institute of Technology Manipurna Springer Nature Tyler and Francis Book Indian Private Limited Kapunna Sinduna Numit Nini Chupna Chathagadaba Science Ki Maramda Aibasingi National Workshop Ama Institute Asigi Seminar Holder Pangtokre Ngasi Workshop Hogdopagi Thoramda Director NIT Manipur Dr. Sarungbam Birendra Karnataka University ki Dhanwar ki Hanagi Professor C.R. Karisidappa Ukal University ki Hanagi Library Information Science ki Head Dr. Pritambara Pandina Chingba na Toiba Muthulen Singh oina saruk yaki. Thoram aduga mari lainana Chief Guest oina saruk yaki ba Professor C.R. Karisidappa na Fongdo kibada ngasi pangthok liba workshop asina Science ki maramda aiba sing na henu wakal law sing tanba ngamlagani. Lamdam asigi research scholar sing amadi author sing asu international gi thakta pukhatna ba hotnabada workshop asina achobo mating pangbang ngamlagani haina su Fongdoke. You are very much systematized to express your ideas, write down your ideas and publish your ideas. If you are further exposed to the normal requirements of the national and international standards, then it's going to be more effective in making your publications. Handak Board Council amadi CBSE na loba Class 10 amadi 12 ki parikyada chamada humdra ki mathakta mark fangba thanga kendra ki manungda laiba mahiroi sing amadi kendra sigi manungda laiba tongan ba sinfamda National Award phanglakba amadi doctorate phanglaba miyoi sing okpagi thoram ama thanga ngaram chinglai community hall da pangthokre. Thoram aduda PDA ki chairman T Robindro Bishnupur ki SP Jogesh Chandra na chingba miyoi kyana sarukyaki. T Robindro na mahiroi uiringai matamda hotnaba leppa yade haiki. Singjamai chinga mathak na mairapam lekaida tariba toti ising asi manam namthiba amadi ka henna motpa ising oibadagi lamdam adungi miyamna thaknaba ising fangdabagi awaba mayoknare. Mari lainaba singna athuba matamda yengsinbinaba lamdam adungi miyamna pungning chingsilakli. Kundra Pam Kendra ki Manung Chanba Yaibilen Dangarang Pangthokiba Nabakumar Memorial Trust na Sinba Tara Shubha TH Nabakumar Memorial Meritorious Award Yengthopagi Thoramda Athenpot Purakiba Cha na Thaknaba Polam Singh Yaibilel Children Home da Khudol Tamkre Cheng KG Chanipal Yauna Alu Amadi Khamen Asinbana Chingba Home Aduda Piki Thawbal Police Commando na Ningombam Sabal Tongba Lamkhaida Achat Awok Singh Check Tawbada Imran Hassan Chay Kun Taret Amadi Muhammad Ali Jina Chay Kunipan Rom Suraba Ketri Bengun Awang Lekay Dagi Miyo Ani .32 gi pistol Amagaloy na magazine Ani Fagat Lehairi Amarom da Thawbal Commando na chat kibatang ani gi numidang wairang pung mga makhairom taba matamda Miyo Ani Dagi Tongan ba beer makhal kya Fagat Lehairi Pagalaba makoy ani adudi Muhammad Firoz Khan Chahi Nifu Sora Mamang Lekay amadi Muhammad Salahuddin Chahi Nifu Sora Karan Sidagi ni Hairi Makoy na kar amada masing yamlaba beer sing asi puduna lakpada faba ni Hairi Hauzi paugi meraktat na atin ba brigama The first Infiltrate Show 2017 participants from all over India and foreign countries shopping, eating and fun under one roof with free lucky draw on 28 July to 10 August, Hafta Kangsibung Palace Compound, organized by Socialist Students Union of Manipur. For booking contact 8974681027. Saraswati Coaching Institute, Chimerong, Pangangani, Karak, Infal. Admission open for medical regular course for NEET UZ 2018. Class starts on 16 July 2017. Special features: supply of study material from Empower New Delhi. Special concession of meritorious, physically challenged and ex-section students. Special concession for those students who secured 400 marks and above in NEET 2017. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Combined tutorial for CBSE. Admission open. Third batch class 12 CBSE 6 months foundation course. Second batch class 11 CBSE 6 months foundation course. Second batch class 9 and 10 CBSE 6 months foundation course. Class starting from 6 July 2017. Class 12 CBSE 6 months foundation cum exam preparatory course for private candidate. For details contact Combined Tutorial Office Sagulban Morang Lerak Machin Bus Parking. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo ay nahangdok jaba nupi khaktagi oiba fitness center ni.
Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangarur Punjab na students khudimak ki imagination ki path discover tawbagi mathakta knowledge ki importance matik chana piri ba mafam ni education piba khatang natna hayeng yumbiro puthokwa institute ni break matung da mukana taram nokcheri hoji makata ba pauda thanga kendra de BJP ki mirep oikiba hojikna Manipur Sarkar ge Manipur Infrastructure Development Agency ge Vice Chairman oina khalaklaba Asni Kumar bo harau tayamna okpagi thoram ama Kebul makha lekai de leiba Foibi Community Hall da Reception Committee thanga kendra na sinduna pangthokre thoram adu da lamdam adungi saknai raba miyoi kyana saruk yake M Asni Kumar na haikibada hydropower project na Kebul lamjau National Park amadi Loktak asi manghalibani Manipur Sarkar na Loktak amadi Kebul lamjau National Park kannabagi damak Center the Power Project asigi matangda Environment Ministry da khangankre Sarkar asina paikalak pathabak thorum khuding makta miyam na mateng pangbiyu haiki matam sari haiba to khalakan da sum agency si haukiba megi tang kunga mathoida state cabinet ta puthoga khandra matungda yamna munna mamuta na khandra ga sum agency si tingkat kibani tang kunga hundoida megi tang kunga doida ibu sum bhai saman hape haiduna honorable chief minister na angon da silabi bani nasi tongmun kanbasi Bharat ki BJP ki leader sing ama suman chief minister soina medagi thongda uchari angon da tammi taza basi ai mangan da bangam bo ise gaidri short soina nijari Nat Sankritan Taurambadagi Masamu Fananaba Jim the Changlakiba Laitonjam Risikanta Ahan Boy International gi thakta pangtokpa Asian Bodybuilder Championship ta saruk yaduna overall team champion launaba hotnanaba sem sakre Hiramasida sports journalist Boyai Ningthogjamdagi report ama Masagi sahi ko mathoi kaktangari ba Risikanta pasoi part 4 da leiba Manoj amadi Indira gi masanopa amakak pokpuni hojik Biramongon College homongda TDC Thariar Tamli Irandam asigi deba karmagi thodo watok singda thawai hakchang yauna ahlaman sing lai guru gi makhada Nat Sankritan taruba matungdagi hakchang gi phibam phattabana matam khara leptuna haukiba sahi sok lising ani sumna tarau hundoida ahanba oina tera sapam lekta leba kanglei body builder gymda oja sapam Joy Chandra gi makhada body building masana asi sanaba hauki numit ni phu sorakpada Imphal West District Body Building Championship ki contest yauduna mari suba position takhi sok lising ani tara marida sub junior amadi junior ki thakta pangtokpa state championship singda overall takhi thangnaba sahi sok lising ani subna tara mangada yakhai mari suba India Body Building and Fitness Championship ta KG Maripur ki kanglupta junior Mr India takhi sahi sigi August thagi tang 22 dagi 19 phawba South Korea ki Seoul da pangtokadoriba yakhai mathoi suba Asian Body Building and Physics Sports Championship amadi Mongolia ki Milan Barter da sahi sigi October 2 dagi 8 phawba pangtokadoriba mapal suba World Body Building and Physics Sports Championship da saru yanabgi damak sem saba loirabasu sel tungi awaba kaya mayongnari satkadoriba khongchit asigi matangda Risikantabu malemgi masak naiba body builder ama ohenaba kanna honaduna tambi takpiriba KBB Gym Tera Sapam Lerki Sipkos S Joy Chandrana All Manipur Gymnasium Welfare Association gi trial selection gi mai palaba matungda India team semnabgi damak Uttar Pradesh ki Meruta Indian Fitness and Physics Sports na sinduna pangthokiba trial selection da mai palaktuna Asian amadi World Championship contest yaunaba selection tarukibani adubu live activity sel tungi awaba kya lebana championship asi yaubangam loidra haibagi akiba pohale mari lenaba amadi sports pun khijaba singna championship asi yahon binaba miyamgi mateng nirakni Indian Fitness and Bodybuilding Federation gi mogi ladin tamka record haisi hogiba tamtra gi konpa lala sing yakai budget to habibani ada kan dana kriminal mun da kan bani mun torga tongan ba neba ki apa abada to bigini khaleba sogi neba pai ba sanoshi sun to bio dona sano itu wakanda haujali basi pithibigi erinada autang world championship jaw concept ni adu ko khala ta jida ko sakana logi ba min sabdele to ba adu
नुक्सीबिदना लेबाक पाइबिरिबा मिनिस्टरना मिनिस्टर अमदि सेक्रेटरी नाम चुंजमिनदुना कोगी साउथ कोरिया दिल्ली सकर पाइबगी टोरेंट फ्लो बारा अमदि मोगी दिल्ली मंगोलिया पाइदुना वर्ल्ड चैंपियनशिप यावनबगी चचनबगी तांजासी लेबाकी मबिंग बाव बसिंगसिना पुंगसिंगसिना सानरसिंगजिबु कंपटीशन यावदुना इरमदम मणिपुर अमदि इरमदम इंडिया के मिचत परकनबा होनबदा मतेंग पांगियो सानरसु पुंग थोबपियो सानरसु थोयापियो हदना कंगबुदि बिलोजिंगी मागेदगी पुंगजिंगजरी Saruk yagadoriba bodybuilder Laitonjam Risikantana Pongtokibada try yomang tongni body shebang to body shemalega mungi money problem sagi problem maram moga mamang dai chapna modre taksi ai first and last chance sai junior ki first and last odaba masi chalo jagadi na ju kanna bana ai chatkena asa thamye pangam chong thamye Untuk kisah aja full try ni goal dah asatan atau pai atau bang thamre atau pai dia second third participate ke kaman dah sih ai jadi pose goal orang lapa sih kata ni aduh overall ki kenola ya kati ai overall buki asatan mai isai ai confidence lagi hai tarai goal dah isai thasa jarga ai cakap ni plan tu ni. Aroi pada muri bapau amukahna. BJP na luchingba sarkar asina framework agreement ki white paper ama puthokadabani haina UCM na dabi tauri amadi ising ichaw gi awaba mayok na danaba sarkar na asan ba meeting amaga loinana lawfam thokpa thodang lobi naba amuko na hairi hauji pawbagi oina ISTV na bijaba paw matang aswai dalo sinjare meeting tabiri wasingbo mukana kurumjari Sky Hospital News Bulletin. Aigi ming ahong sangmam samsan sing Bishabu district Kosibai hariba kungang adu dagini aigi inau pagi ming na ahong sangmam santa sing mahagasi au kiba megi tang omda masagi anaba ma horakpadagi Imphal hospital amada pukhaluba matamda heart ki anaba oibeya na harakpadagi hospital aduna jo mahagasi outside ki koi mapal lamda puraga yengdaba yaroi na harakpadagi akoina sentungi phibam ji laitabadagi adagi mi chani problem kaya laibadagi akoina sky has the phagata malena sky is the sangjaloga tawjargo matamda sky hospital sida aigi inaugi problem pudimak oina yengaba matungda mafam asida open heart surgery yarani na harakpadagi inaugi anaba so open heart surgery tawduna punamak phahanbire masigidamukta hospital asibu pubiriba akogi chairman dr Thara Sam Kishore Bhan haningai leitena thagasari amadi staff kutimokpu haningai leitena thagasari Manipur da open heart surgery tawba yare haibasing tangdi Manipur da laiba paja kudimakta hainingi nungai na chathok chachin adai checkup kari kudimak loina nungai ba mafam ama oile ramada hainingai leitena thagasari Sky Hospital providing the ultimate heart care in Manipur. Pollution, sweat, products. All of these leave my hair lifeless and dull. Your hair needs deep nourishment to shine. New Tresemme Botany with camellia and olive oil. For healthy looking shiny hair. Bring out your natural shine. New Tresemme Botany.
appointed principal. Applications are invited from the intended candidates for a post of principal, Mega Manipur School, Yaralpad, to the undersigned. Educational qualification, master degree from a recognized university with at least 50%, B.Ed or equivalent teaching degree, experience and others as per CBSE norms. Age, minimum 45 years as on 1st of January 2017. Last date of submission of application Wednesday 12th of July 2017 up to 2 p.m. Date of interview Sunday 16th July 2017. Iramdamgi matam isaygi lamjing pureng sing thago nazari lengdana thamoi nungdana sisu nakhoina thambiramba kaungamdraba isay sing mirol sida nattana tungi mirol singna sem sanu Manipur matam isaygi puwari imagi masak khangba isay singi igi iram khangba mayek singi papugi param khangba sayek singi kachari nakhong khad nakhoigi amikki kaungamdraba isay July 9 amadi mapangi midang wairam anida Chandrakirti Sanglenda Numidang Wai Anisida Gumtha Birakuko Nakhoigi Thawai Mirel Singna Lamjing Biyuko Ngasigi Mirolgi Matam Isaygi Thomi Singbu. Notification. Applications are invited from the intending candidates for the following regular post. PGT, Biology Mathematics, number of posts 1. Educational qualification, master degree from a recognized university with at least 50% marks, B.Ed or equivalent teaching degree from recognized institute. TGT, computer teacher 1. BSc Computer Science, BCA Bachelor of Information Technology at least 50% marks, A-level, DOEC, desirable B.Ed with 5 years of experience in teaching. TGT Science, number of posts 1. Educational qualification, graduate in science at least 50%, preferably in physics and chemistry, B.Ed or equivalent teaching degree from recognized institute. Last date of submission of application Wednesday the 12th of July 2017. Date of interview Sunday the 16th of July 2017. For further details kindly contact Manager SMC Mega Manipur School, first floor, Impact TV Building. Pauzen Jaba Lagliba tang mga tha taret soglising ani tara taret inga gi tarani thoini panba yai pharaba koro numit asida ipa ipu apokpa akoijam apokpa thawal mayai lerk masinda leiba ibudhau ibendhau anibu irat thawni bagi thoram mama pangthok charagani hairiba irat thawni bagi thoram asibu akoijam apokpa sagai da tinbiriba sagai sa singna matam chana lengbiraktuna irat thawni bagi thoram asibu saruk yabi